Manipur lingakna gazette notification thokley. Manipur da census listing ani kuntaret ki house listing gi thabak sahi sigi September amadagi kuntra phau da pangtoklagani. Campaign for Just and Fair Delimitation JFD Manipur na matam khargi mamang dagi Tampaki district sing da ko in chatuna laibak asigi oina pangthokodoriba census soklising ani kuntaret ki thabakta Manipur su council libana maram warga state asigi oina di mitop illegal immigrant sing asi khandok laba matung da mikok thibagi thabak asi chathabiyu haiduna miyam go wakal taminna naba amasung wafam asibu demand oina taksinduna akanba khongjang sing sangsilingai gi cherakta Manipur lengak ki maikai dagi census soklising ani kuntaret ki manung chanba house listing operation gi damak chatliba sahi sigi September amadagi kuntra fauba numit kuntra ni supna pangthoklagani hari Masigi matangda Manipur lengak ki secretariat home department ki maikai dagi commissioner home na thasigi kunithoi da gazette notification number chohunga nifu humdoi tokle hari notification asina phongdok libu singadudi matam gi matung inna amend tawrukpagal iroinana census rules lising basama palmarfudra gi rules nipan gi sub rule ahumna piba power gi matung ina Ministry of Home Affairs ki maikai dagi Director General and the Census Commissioner India na kudyak piduna January 3 solising ni kuntarukta thokpa notification SO number marfidramapan E asi general information gidamak amuk hanna phongdokli loinana state government ki maikai digidi Manipur da numit kuntra ni chupna lakliba September amadagi kuntra fau gi manungda Census of India solising ni kuntaret ki house listing operation sing pangthoklagani hari House listing operation gidamak yumthong kuding da chatuna thabak asi haudringai gi mangoinana lagliba August 13 tagi kuntrat mathoi phawgi manungda numit 15 gi matam piduna self enumeration gi kudung chabasu phangangani haina notification asina phungdokle Notification asi mamang thagi marida Home Department na thokliba notification number ais ahum mari sino ama /ahum /lisinganiga kunmanga ISD adugi mahutta Home Department ki maikai dagi thokpani haina supalli panbi avadi Campaign for Just and Fair Delimitation Manipur dagi mitop khandok naba NRC natraga masiga manaba thabak ama chathaduna illegal immigrants sing khandok tringaida state asigi oina census pangthokpiganu haiba demand torukpadagi masibu sogutuna mafum kayada kongjang jangsilak kibaga loinana hairok ki naha singna protest rally amsu chatkrabani loinana campaign asigi maikai dagi demand asibu taksiladuna makha tawa kongjang jangsinnabagi wafam asigi kunma panda miyamda lauthok haina su phongdok laikhrabani Laibak asigi oina numit humphuni gi thau amasung tha amagi LPG leiri ra energy gi oina di Mars kuntaruk sokle singani kuntaruk tagi hauraduna petrol liter da lupa manga amsung diesel liter da lupa ahum gi chang da hengat krabani Laibak asigi oina numit humphuni siznaba konanaba thau sing stock ta leiri amsung LPG na tha amagi leiri haina Ministry of Petroleum and the Natural Gas ki maikai digi official oina phongdorkre Hiram asigi matang da paugi agency singdagi report na haibada wafam asi ministry asigi maikai digi ngasi official oina phongdorkpani West Asia gi laibak khargi marakta akan balan tolukdagi laibak asigi oina numida homfuni sinnanaba konagadaba crude oil sing mangjauna la laibak asigi oil company singna stock ta tamle maramasina thani rongi oina laibak asigi yamna thau phanglaroi haibigi chingnaningai leiti hari Sairuk sida laibak asida hangba oil pump lak amaga supna lising ani supna humdramanga gi manungda oil pump lising taruk chamapal humput taret hangduna khwaidigi chawba oil company singi manungda ama oiriba Niara Energy gi oinadi ngasidagi hauraduna petrol liter da lupa manga amasung diesel gina liter da lupa ahum gi changda hengatna miyamda phanganba haukre adum oinamak Laibak asigi miyamda thau phanghalakliba atopa company singi manungda Indian Oil Corporation IOC
Bharat Petroleum Corporation Limited (BPCL) amasung Hindustan Petroleum Corporation Limited (HPCL) asinachingba company-singgi maikaidagidi petrol amasung dieselgi mamal hengalakpa leitri. Kuki militant-singna bom amasung nongmai kaplakre. Torbung, Kangbhai, Phobakchau singba khun asigi khunjassingnadi makhoi tamna kaplakpani haina phongdokli. Gitang ahum sokli sing ani kulhumdoidagi khanghaudan haurkiba kuki amasung maitegi tamthiraba langi thawdoksing matam khara thoklurdraba matungda lan asigi ahanba haurakpam oiriba Churachandpur amasung Bishnupur district anina tainariba Torbung Banglagi saruk yauna ngarang numidang pung 13 yang khairom tarakpadagi Kuki militant singna Phogakchau ikai PS na konba Torbung Kangbhai Phogakchau ikai yauna Kwakta Terakong Sangbi amasung Tronglaubi maning thangba sarukta Moirang Turel Maril lomdagi bom tararom yauna nongmai round kaya kaplakpadagi khulsing asida leiriba kunja sing mipainaduna lanjenarure. Kuki militant singna bom amasung nongmai kapa hauruklaba matung ngahak lepluraga ngarang numidang amasung ngasi ayukki lonaba nongyai matung pung 12 makhai tarakpadagi nongyai matung pung amarom phawba pungkhai amarom chupna amukasu mapanggal kallaba bom ani kaplaklaba matung nongmai round kayasu kaplakhi hari. Kuki militant singna bom amasung nongmai kapa haurakpadagi mafamsing asibu ngak sialakliba Army 29 CRPF yauna State Force ki maikaidagisu nongmai kaplakfam tamna khut handuna nongmai round kaya kapki amasung nongthakta searchlight na singba kapkhattuna nakal anigi marakta pungkhai amrong khut thoknaki haina phongdokli. Tubelight channel asibu share amadi subscribe tawbiriba Yengbiriba amadi tabirikba khwai punabuku ikai khumnajari taramna uksari. Security ki gari mai thabada senaba mioi 32 fagatle. Ngasi numidang police control room dagi thorukpa cherol amana Churachandpur district ki Tuibong Kaithelda security personnel singna tongba Tata Winger ama thugaiduna mai thadokpa amasung security force singda attack tawrakhibaga mari leinana lokhatpa case ta punna mioi 32 fagatle hairi. Manipur Pandit Loisangna Laithong Phatpagi Mahi Khanglakli. Khudingi Manipur Pandit Loisang Maru Loisangna Laithong Phatpagi Thauram Pangthoktuna Lakpagum Kumsigi Oinasu Sajibugi Tarit Nipan ba Ayuk Pung Mapan Makhai Tabada Kongpal Nauribam Leikai da Leiba Angom Pokpa amasung Ningthem Pokpa Aniki Laifam Lenda Loisanggi Maiba Pandit Akhang Ahising Sri Sri Govindaji Temple Board Chairap Loisanggi Famnaibe Sing amasung Miyamna Saruk Yaduna Thaurumsi Pangthokre haina Pandit Achouba in charge NG Khombagi Cherol amana phongdorkle. Ningthem Pokpagi Laifamda Yaipal Pambi Tintrok ama Moithokpi Pambi ama Uchi Makol ama Kharami ama Mirang Amubi ama Loinana Awangda Chenkhatpa Ifut ama thingnaki Ayuk pung 13:35 da lai fangki ngom pokpagi laifamdana lai sagol ama tin marum tinhal kachapi laihan amadi tinthrok leirambaga loinana ayuk pung 13:35 da lai fangki phangliba polamsing asigi matung inna kumsi sahi di loklai tilai kangba ising maning tauba haibadi ising khar yamna lakadabagi phibam mahi marongda matik makang kanba pi uchi makol ahanba leirambana yeknaba mangba piri amadi chawkhatpa thinthagani mangam salaroi hari polam singsi numit manganigi matungda hicham yaicham patta lairon challagani haina phongdokli. Video conferencing gi khuthangda Prime Minister na Chief Minister Singa wari sanagadori. Prime Minister Narendra Modi na laibak asigi state amadi Union Territory singi Chief Minister Singa ngasi numidang wairam pung 3 makhai da video conferencing gi khuthangda wari sanagadori.
Wari saba asida Narendra Modi na Chief Minister singda West Asia da thokliba lan asina India gi tongan ba state singda kamdauna sokhalakadori bage karamda section thorang sing lokat kadage thaw amati sakthong gas ki supply chain sing kamdauna kaihandana lehengani energy security gi oiba hiramda kari karamba thabak thauram sing paikat kani amsung West Asia da lairiba India masa sing safety gi thabak thauram sing karino haiba ki matangda poktak pibaga loinana khana nainagani hari Prime Minister na video conferencing gi kuthangda Chief Minister singa wari sagadoriba sida Mikhal Pang thoknanaba thaurang tauriba state sing gi oinadi model code of conduct chatnaba haukibana maram oirga saba sida saruk yaroi dauri amasung tongan state sing sigi chief secretary singa cabinet secretariat ki kuthangda wari sananaba silak payai hari Haugi awat palairak padagi kudong sadaba kaya mayok na ringay cherik sida ngasi center lengak na India gi miyamda amuk han na haujik makki oinadi thaugi awat palaite amasung numit humfu nironggi thau stock talay hai na fungdokre thaugi awat palaite hai krabasu PM Modi na parliament West Asia gi lan na kudong sadaba kaya mayok na halle hai na fungdokhiba aduna lakadori patian ba matam khara asida henna kudong sadaba mayok na kardori bra haibiki akiba miyamna laibiki mami tari Laibak mangana Strait of Hormuz fauduna chatpada athingba leiti Abbas Iran ga marumapang oiriba China Russia India Iraq amasung Pakistan gi jahaz singna Strait of Hormuz fauduna chatpada makhal amatagi athingba leite haina Irani Foreign Minister Abbas Araghchi na fungdokre India ki Mumbai da leiba Consulate General of Iran na thador kiba post amada Strait of Hormuz da athingba thamlibasi yeknaw leibak sing khakta kini Abbas na leibak adugi armed forces sing na marup oiriba leibak ki jahaz sing fauduna chatpada hana na ngak senduna thamli haina phongdokhi Military junta na miyamda thau akaknaba changdagi henna pidabagi laurok panthada kudong sadaba mayok na hangadaure asigi anganbada Myanmar gi military junta na West Asia da thokliba Israel USA amasung Iran gi lan asina maram oiraga thau gi supply walakpadagi Myanmar gi miyamda thau akaknaba changdagi henna piraroi haina lauthoktuna Masigi mari lainaba thabak tauram sing paikalakpadagi Myanmar gi tongan mafamda leiba gas station singda miyamna queue sangna lengduna hau hananaba honabada natana mathang thada Myanmar gi miyamna low loknanabagidamukta ngaiduna leiriba asida chawna kudong sadaba maihokna hangadawre amasung laurok hantha hangadawre haina agency gi pawna phongdokli Military junta na miyamda thau akak naba changdagi henna piraroi hai kibasina miyamda khoirang khoisaunaba pokhanbaga loinana lalon itikki sector da su sauna kudong sadaba mayok na le hari Sahi yankhaironggi matungda amu hanna thada chatkadaba mi yauba nasagi mission mathang seyolda launch torgani Kumja lising amaga samapal humjani thoida nasagi Apollo 13 mission na Thalibakta chatkiba aroiba mi yauba mission oiduna laklaba matung mathang thagi ahanba sayolda sahi yankhaironggi matungda ahanba oina thada chatkadaba nasagi mi yauba mission miss ani launch tawnaba thorang tawkhre Hausikmakki oinadi Artemis ani launch tawbagi matam asi mathang thagi amada schedule tawduna thamli adubu nasana nungjunuksagi phibam yengduna schedule tawriba matam asi khara semdorokpa yai hari Artemis ani suba asi USA gi Kennedy Space Center dagi launch complex kuntramapan B dagi NASA gi khwaidagi mapangal kanba space launch system siznaduna launch tawgudabani Sahi yankhaironggi matungda ahanba oina numit tarani gi round strip ta thada chatkadoriba NASA gi mission asida astronaut marina saru yagadori Hidak singi mamal hengalakpa yai West Asia da thokliba lan asina hidak sungbada changba raw material singi mamal haukiba numit tara mangani rom sida sada chani dagina zohum phawba hengal halakkibana maram oirga Pharmaceutical gi supply chain da chawna kudung sada mayok na halle masina maram oiraga
hidaksinggi mamal hengalakpa yai amasung West Asia da wariba phibam asi phagalaktrabadi supply gi award pasu lairakpa yai haina Himachal da leiba drug manufacturing singna phongdokre. Himachal Pradesh da laiba pharmaceutical unit chatruk kayangkhai rom asina laibak asida siznanaba apunba hidaki chang chada kun manga rom putoktuna lakpani. Himachal Drug Manufacturer Association ki maikai dagisu Emergency Task Force ama sembiu amasung Essential Commodity Act 1953 khudaktagi chanahalu haina unit laingak ta taksin kiba laikre haina phongdokli. AZ Memorial Academy ki sports meet hodokre. Residential School ama oiriba AZ Memorial Academy Tawal Sarangpat Mamang Laikai gi Numid humni subna sathagadaba annual sports meet soklisingani kuntaruk mairoi singi tongan ba cultural show kaya ga loinana ngasidagi hodokre. Tawal Sarangpat Mamang Laikai Canal dagi mairoi singna Sarangpat khul manung phauduna puduna lakhiba sports ki maira adu school asigi Principal Thiam Master Singha amadi CI Academy Sarangpat ki founder Thiam Sanatomba anina school campus ta chukhattuna hodokhi. Numid humni supna sathagadoriba sports meet asida football, thangta amadi athletics games kaya yauna indoor amadi outdoor games punna masana kunma thoida mairoi sing athoi hen changdamnagani amadi makok mathang tarba singda mana mathum piduna pukning thogutkani haina phongdokli.